Lamdam asida ising ichawgum hengalakliba traffic ki amadi lambi chinbagi awaba sing asidagi koknaba leingakna E-Rickshaw chenkhibaga loinana masigi parking mapham kungamathoi saba loire haina MAHUD Minister Yumnam Khemchand na fongdokhre wafam asing asi City Convention da pangtokpa Manipur Architects Forum gi mapan suba Foundation Day amadi discussion on Imphal Municipal Corporation Building Bylaws ki thoramga mari leinana fongdokhibani Thoromaduda MAHUD amadi RD&PR Minister Yumnam Khemchand Singhna athoiba mitunglen retired IAS RK Nimai Singh amadi Town Planning Department ki Chief Town Planner N Benju Singhna akhanaba mitung loinana MAF ki President A Joychandra Singhna thoramapu oina saruk yake MAHUD Minister na makha taraduna online building permission system thasiki tang tara manga fawbugi manungda finalize tawduna launch tawnabagi damak sem saba loisilakle haina thamki Municipality na register tawraba amadi tawdriba architect khandokdaba thabak sing paikhatuna online system asida submission tawnaba thabak sing paikhatpa chungani haina fongdoki lamdam asida town planning gi wahan thok idei leitabagum tawribase matik chaba mioi sing tanaduna chumthokpa matam adu yaure haina mahakna makha tana thamki building permission system si ye thuna honi haido 15th of this month launch tawrani aduga final launch tawbusina kano dagi after a week tang tramanga gi manung haidi week amagi manung da adu final launch tawna honarani ani tamjage loina la ye kay haitare sagi yamunen khambi dumai गे सिस्टम ऐसी करीनो ज्ञान पाती इशूज सामना मैम कोई कैबिनेट फंबदा लंबी जिसी लोइना पिए ऐसा की लंबी चौथो तो ये हाई होई नहीं थे ऐसी चौथो चलो है परंतु कुंबान नकन ले यो कुंबान ओम आई अमा मखाई पुंजल लगा ओम तो है अना कोवर पसना हाप का लंबी थौ याना भाई गावी लंबी दसु यदि कारणी थेना बदा कछु प्रॉब्लम इत्रबदी so ari kitang sima tawgi haiba ma khallagadi thawuk si yayin su tawgi oi khase hajar ka da munam thaga